ꯃꯌꯥꯝ ꯚꯥꯃꯨꯛꯇꯗ ꯀꯪꯂꯩꯔꯤ ꯐꯤꯂꯝ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯗꯣꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯨ ꯓꯨꯇꯥ ꯃꯦ ꯃꯛꯀꯥꯔ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯔꯟꯕꯤꯔ ꯀꯄꯨꯔ ꯑꯃꯁꯨꯡ ꯁꯔꯙꯥ ꯀꯄꯨꯔ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇꯦ ꯃꯌꯥꯝꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕꯤꯒꯅꯨ ꯐꯤꯂꯝ ꯑꯁꯤ ꯅꯝꯕ ꯃꯇꯝꯗ ꯀꯔꯣꯔ 200 ꯆꯪꯈꯤ ꯑꯃꯁꯨꯡ ꯀꯔꯣꯔ 210 ꯍꯦꯟꯅ ꯇꯥꯟꯈꯤ IMDbꯗꯅ 6 ꯐꯪꯉꯤ ꯑꯃꯁꯨꯡ Google ꯌꯨꯖꯔꯁꯤꯡꯅ 80% ꯍꯦꯟꯅ ꯂꯥꯏꯛ ꯇꯧꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯍꯦ ꯁꯤꯅꯥꯃꯤꯀꯥꯒ ꯍꯥꯏꯔꯞꯇꯤ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯀꯔꯤꯒꯤ ꯃꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯈꯪꯕꯤꯒꯅꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯃꯗꯤ ꯊꯝꯖꯔꯤ ꯐꯔꯦ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯕꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯤ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯂꯛꯅꯔꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯈꯔꯅ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯗꯨꯅ ꯍꯥꯏꯕꯗꯤ ꯁꯦꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯇꯦꯔꯣꯠ ꯀꯥꯔꯗ ꯔꯤꯗꯔ ꯑꯃꯅ ꯇꯦꯔꯣꯠ ꯀꯥꯔꯗ ꯄꯥꯔꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯎꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯖꯥꯜꯂꯅꯤ ꯍꯥꯏꯗꯨꯅ ꯇꯦꯔꯣꯠ ꯀꯥꯔꯗ ꯔꯤꯗꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯦꯔꯣꯠ ꯀꯥꯔꯗ ꯑꯗꯨ ꯄꯥꯔꯛꯏ ꯄꯥꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯕꯅꯤ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯈꯔꯗꯤ ꯅꯪꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯔꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯠꯍꯟꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯥꯏꯅꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯗꯩ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯂꯥꯛꯀꯅꯤ ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯀꯥꯏꯅꯔꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯣꯍꯟ ꯑꯔꯣꯔꯥ ꯍꯥꯏꯕꯗꯤ ꯃꯤꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯁꯤꯒ ꯀꯥꯏꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯀꯥꯏꯅꯍꯜꯂꯤꯕ ꯃꯑꯣꯡ ꯑꯁꯤꯁꯨ ꯅꯨꯄꯥꯅ ꯃꯈꯣꯏꯁꯤꯗ ꯅꯦꯛꯇꯨꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯀꯥꯏꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯁꯦꯠ ꯑꯞ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯑꯁꯤꯒ ꯀꯥꯏꯅꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯕꯅꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯏꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯣꯏꯗꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯥꯏꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯀꯤꯒꯤ ꯃꯔꯨꯞ ꯗꯕꯥꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯄ꯭ꯂꯥꯟ ꯇꯧꯕꯗꯨꯗ ꯌꯥꯎꯔꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡꯅ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯇꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯑꯣꯡꯒꯁꯨ ꯁꯥꯍꯜꯂꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯎꯅꯅ ꯃꯍꯥꯛꯄꯨ ꯌꯦꯡꯕꯒꯤ ꯃꯑꯣꯡꯒꯁꯨ ꯁꯥꯍꯟꯕꯅꯤ ꯀꯥꯏꯁꯨ ꯀꯥꯏꯅꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯕ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯆꯥꯟꯁ ꯐꯥꯎꯕ ꯄꯤꯗꯦ ꯃꯍꯥꯛꯅ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯂꯧꯅꯝ ꯇꯧꯈꯤꯕ ꯅꯝꯊꯥꯛ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯅ ꯃꯤꯀꯤꯅ ꯍꯥꯏꯔꯦ ꯅꯨꯄꯤ ꯑꯁꯦ ꯖꯤꯝꯗꯁꯨ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯍꯜꯂꯕꯅꯤ ꯃꯗꯨꯗꯒꯤꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥꯅꯁꯨ ꯃꯉꯣꯟꯗ ꯀꯝꯄ꯭ꯂꯤꯃꯦꯟ ꯀꯌꯥ ꯄꯤꯔꯕꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯃꯍꯥꯛꯀꯤ ꯐꯣꯂꯣꯋꯔꯁꯤ 10,000 ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯕꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯕ ꯁꯥꯍꯜꯂꯕꯅꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯩꯁꯨ ꯄꯥꯝꯃꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯔꯣꯍꯟꯒꯤ ꯃꯈꯣꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯗꯨꯅ ꯃꯈꯣꯟꯁꯤ ꯔꯣꯕꯣꯠꯅ ꯉꯥꯡꯕꯗꯧꯅ ꯇꯧꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯁꯨ ꯔꯣꯍꯟ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯕꯅꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯡꯍꯜꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯍꯥꯛꯇꯤ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯏꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯑꯃ ꯐꯥꯎꯕ ꯇꯥꯔꯣꯏ ꯃꯁꯤ ꯒꯦꯔꯦꯟꯇꯤ ꯑꯣꯏꯅ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯁꯦꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯁꯛꯍꯜꯂꯤ ꯋꯥꯁꯛꯍꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯀꯣꯔꯠꯇ ꯋꯥꯁꯛꯅꯕ ꯑꯗꯨꯒꯨꯝꯅ ꯋꯥꯁꯛꯂꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯀꯨꯅꯥꯜ ꯕꯔꯃꯥ ꯀꯧꯏ ꯑꯩꯅ ꯑꯩ ꯏꯁꯥ ꯈꯪꯖꯗꯨꯅ ꯏꯁꯣꯔꯗ ꯁꯥꯈꯤ ꯊꯝꯗꯨꯅ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯃꯗꯨꯗꯤ ꯑꯩ ꯖꯣꯇꯤꯕꯨ ꯅꯨꯡꯁꯤꯗꯦ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯄꯥꯝꯗꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯕ꯭ꯔꯦꯛꯑꯞ ꯇꯧꯕꯒꯤ ꯗꯤꯜ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯧꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯕꯥꯁꯅ ꯁꯣꯔ ꯐꯥꯎꯗꯤ ꯍꯣꯜꯂꯨꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯔꯣꯍꯟꯅ ꯅꯨꯄꯤꯗꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯜꯂꯤ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯎꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯦꯝꯄꯣꯔꯔꯤ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯅꯨꯡꯁꯤꯅꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯍꯥꯎ ꯑꯗꯨ ꯐꯪꯗ꯭ರೆ ꯃꯔꯝ ꯑꯗꯨꯅ ꯇꯣꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯞꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯃꯌꯥꯝꯗꯨꯅ ꯅꯪ ꯅꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯅ ꯍꯥꯏꯗꯨꯅ ꯈꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕꯁꯤ ꯌꯥꯈꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯦꯝꯄꯣꯔꯔꯤ ꯕ꯭ꯔꯦꯛꯑꯞ ꯇꯧꯗꯣꯏꯅꯣ ꯄꯔꯃꯤꯅꯦꯟ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥꯏꯅꯈꯤ ꯑꯃꯁꯨꯡ ꯔꯣꯍꯟ ꯍꯥꯏꯕꯗꯤ ꯃꯤꯀꯤꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨꯁꯨ ꯁꯛꯁꯦꯁ ꯑꯣꯏꯔꯕꯅꯤꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯦꯛꯂꯨꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯃꯣꯏꯒꯤ ꯁꯔꯨꯛꯁꯤꯡ ꯂꯣꯏꯅ ꯀꯥꯞꯊꯣꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯤꯀꯤꯒꯤ ꯃꯌꯨꯝꯗ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ CAꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯂꯣꯁ ꯑꯣꯏꯅ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯈꯪꯈꯤꯕꯗꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯩꯗꯨꯅ ꯂꯩꯕꯅꯤ ꯅꯍꯥꯛꯅ ꯀꯝꯄꯅꯤ ꯑꯁꯤ ꯁꯦꯟꯅꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤ ꯃꯨꯠꯄ ꯇꯥꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ CA ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤ
loss on sell hadna in a tholi when he hadn't had a carigino hadna hangmatamda a quick company is income tax tea than a bit of Mutane profit on a chat targadi income tax yam tigani adubu company is mang tak to a high targadi income tax kichang as yam hantana tigani hadna hari Mamana di a queen of Suyam the Honda Zeresi Maya Mama the lighter hadna una bit of Mutara hadna southern hari Rohangi imung manung sing as he yamna ina karak kunba company yamna labor amasung yamna high class maintenance labor imungni haibadi yamna high class over Punjabi family ni Makoi wakalon sing as he tiny wakalon yam to malade modern nga to ibani Machi Machano Peter Fauba Pashada Gaudunale Anga Duna Makoi ma Maduda Mang Tai Haripsi Agidikia Mang Hadun Hange Agisiaka Mang Hadun Hangpani Madam Haki Momonu P Janu to the Mahana Mang Bonatini, Mayam the Mang Bon Uhanbagiwani hadn't had a Mama Dunadi, Equasi, Mayam Mamada, Inakuna, Lyra Lane, Uturi Hadun Southern Labani. The same Haramatum, the Miki Nupiti, the Papakani, Mark the Mutan Nupiti to Labani, Mabodon Harry, Karigumba Aqua Company, Sina, Mang Tai, Los Sale Haitaragadi, Karamanupina Buno, the Yabidu Hadun Harry, Makoi Mungadugi, see, Habidi, Charter Account Yanaduna, Marki Marimata Mabu. Rohangi the Mata Marriage Proposal Tharapani, Adu Hobjecti, Makoi Los and Sally Haitaragadi, Luhombaga, Luina Kaivatar, Hadru Masia to Sus Houghton Tole, Machega Mabaga to Su Makoi Mungadurpuna Lavani, Machia Duna de Mahakin Paduda, Luhom Pantoka the Busu, See Duna, Akoi Company, See Los and Sally Haravanina, Family Matana, Akoi Marimata, Wininga Haduna, Southern Wise and Aduna Tolapani. Mother Ronari, Kariguma Mahana Marimata, do with Aragadi, Mangon Hamatamda, a quay loss Sapanati, sooner they would pay one to Hajis and Nikatoga Hadan Hari, Tanjadru Mahakimamana with the Basa to Sulai, Karimagini Haduna, the Basum of Hamadura Changai, Pashada only book as Ukadi Hadan Hari, Tanjadru Mamadu Tolotuna, Nang interest me am Haptuna, Pashado, quite a pond river, Madri Karsu on to Yumsu on Tolo on to Hadan Hari, Tanjadu Junusu Sanchalatuna. The Bas Mama, I give share cam, we do know I give on to the camp, Pangduna Hadun Harry, Madu the Bas and Nandikaduna Hadun Hangi, Maduranga Duna Agi Manabamana, application of Masari, Madu investor with Ogni Hadun Harry, Anga, see business you walk on Pavuchi 11 young. So like the Mama Duna, Mamma Baduda, Nana Basi, Pungama Pop to me, Adutan Mount Hadun Harry, Mamma Badudan Su, I di Pungmari Fabutumli Bunny, Adu Wamtamang the Hadun Harry. Mother Mikina Nangsu, Nanginamana Pagi, tying a gee, gold mam singadu, Lantum singadu, on Tokumatamda, Nana Madu business in the Calibdo, Madu business Nati Hadun Hare. I will the Basasi real estate business to Mishangamani. Moy Mungsi profit fang de, losses at the Hataragadi, Maya Mamandi and Ikaji Haduna Mamadus Haubani. Maduri the sea to the phone Toduna, profit Ulu Hadun Hare. Adu Masana Paduna di Yakide, Maduri Masana Paduna, Mamad Kupana Thai. Masana Padasu police ko Rahadun Mafum Pagiton Saki, Madu the Vasa Kagitamutun Makul, Hunduri Bisipo Hadun Hangi, Madruma Madun Hare, Sorum Humleb to Su Masamatan, Senaba Hongam de Duka Kramna, Pibu Senaturige, the Basumako, Munda, Imumanun, Lebrina, Mamadu, the Basta Kupan Taduna, see to the font of Hadun Hare, Aduga Profit Ulu Hadun Suhale. The Bas Makoini is Matamda, Makoyi side business, Habiti, Nupiga Nupaga, break up to Honbagi business, Adura Nupa on a font of Ray. Makwel Tori Bataba to give fees as sea, silver, platinum hydrocadui, silver the Lupala Amani, platinum the Lupala Canini, platinum pig hadron Harry, Mikina Su Hoinanga Nupi to Kana Hadron Harry, Nupaduna the kind of Matamda, Mahagasi Wakanu Hadron Harry, Matanda blame to Zagata Hadron Habini, Mother Mikina, no one to blame Torway, Masamatanda to blame Toro Hadron Harry, Mother Nupaduna, Anga to the Agi Custody de Hello Hadron Harry, why do Tao Matamda? Nagsi pakang le sabi ki matang natte bada hadun hangi natte da boss obini hadun hare wahai uta matanda miki amasung da basa tu yam saure adu hare madugumba yum kana thaba adu de khoi tawde karigumba na da boss oni boy taragadi nang ko ta chala thengnarujo akhoi di masinga moi hadun hare da basa si lohonga da bagi ngai du leibini madura makhoi bachelor party adu da ma ki nipi du su la ke hadun ngai tawre maramaduna bachelor party du da habidi Spain da makhoi su chatpagi Thoramaduna Mahaksu invite away. Mikina Davasta, Nangin Pikin Chidu, Nang Pangzabasi, Yan Fay Haduna, Lanaduna Labani. Makoi Tavasi, Atopami the Hangande, Makwani Wise Hanadun Lapumatamda, Nupiama Durikamito Hadun Hangi, Silverki Pekesta, Platinum Agreta Wapame, Matangi break up soon on the Tony Harakuni Hadun Hare, Masila Talivasi, Nupiasi Nupayan, kind of a Pambi Mongani. Mikina Hare, Karbata Matamda, Pashagi Matang City Channel with Avani. Akoi gi damuta karibu walike akoi pasha yamna payo misakni adubo akoi na tori pathaba asidi art ni maramaduna akoi ne masi pamjabi damuta tawbani hadun hare
ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯥꯏꯅꯍꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤꯅꯤ ꯃꯈꯣꯏꯅꯗꯤ ꯕ꯭ꯔꯦꯛꯑꯞ ꯇꯧꯍꯟꯕ ꯑꯁꯤ ꯒꯦꯝꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯕ꯭ꯔꯦꯛꯑꯞ ꯇꯧꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯆꯦꯂꯦꯟꯖ ꯈꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯈꯤꯕꯅꯤ ꯄꯩꯁꯥ ꯂꯧꯔꯨꯔꯕꯅꯤꯅ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯗꯕꯥꯁꯀꯤ ꯐꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯐꯣꯟ ꯑꯗꯨꯗ ꯗꯕꯥꯁꯀꯤ ꯃꯄꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯗꯕꯥꯁꯇꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯁꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯗꯕꯥꯁꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯀꯤꯟꯆꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯕꯅꯤ ꯗꯕꯥꯁꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯗꯕꯥꯁꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯊꯛꯅꯕ ꯈꯔ ꯄꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯀꯦꯌꯔ ꯂꯧꯋꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯎꯠꯄꯅꯤ ꯗꯕꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯞꯄ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯕꯣ ꯅꯪꯒꯤ ꯕꯕꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯆꯍꯤ ꯁꯨꯔꯗꯨꯅ ꯁꯤꯈꯤꯕꯅꯤ ꯃꯍꯥꯛꯇꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯕ ꯎꯔꯒ ꯁꯤꯈꯤꯕꯅꯤ ꯌꯨꯗꯒꯤ ꯆꯨꯔꯨꯞꯇꯒꯤ ꯅꯤꯁꯥꯗꯒꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯌꯥꯝꯅ ꯀꯨꯏꯅ ꯊꯛ ꯆꯥꯈꯤꯕꯅꯤ ꯁꯤꯗꯩ ꯍꯦꯟꯅꯕꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯀꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯕꯥꯁꯅ ꯑꯩꯈꯣꯏ ꯕꯕꯥ ꯁꯤꯕꯩꯗꯃꯛꯇ ꯀꯞꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯀꯤꯟꯆꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯀꯤꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯗꯨꯗ ꯗꯕꯥꯁꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯈꯥꯡ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯈꯥꯡ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯊꯪ ꯍꯞꯇꯥ ꯕꯦꯆꯦꯂꯔ ꯄꯥꯔꯇꯤ ꯆꯠꯇꯣꯔꯤꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯗꯕꯥꯁꯇꯤ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤꯕꯅꯤ ꯁꯪꯁꯀꯥꯔ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯗꯕꯥꯁꯅ ꯃꯤꯀꯤꯗ ꯂꯨꯄꯥ ꯂꯥꯛ 2 ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯒ ꯃꯥꯒ ꯀꯥꯏꯅꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯀꯤꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯁꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ ꯕꯤꯖꯤꯅꯦꯁꯅꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯄꯩꯁꯥ ꯂꯧꯗ꯭ꯔꯒꯗꯤ ꯊꯕꯛꯁꯤ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥꯒꯤ ꯁꯣꯔꯥ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯤꯀꯤꯁꯨ ꯀꯤꯟꯆꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯅꯈꯣꯏꯅꯤ ꯍꯥꯏꯕꯗꯤ ꯕꯕꯥꯒ ꯅꯪꯒꯁꯤ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯣꯁ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯪꯒ ꯃꯥꯒꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯩꯗꯤ ꯃꯤꯀꯤꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯍꯧꯔꯛꯏ ꯍꯥꯏꯕꯗꯤ ꯀꯤꯟꯆꯤꯕꯨ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟ ꯑꯣꯏꯍꯟꯕ ꯑꯃꯁꯨꯡ ꯀꯅꯥꯝꯇ ꯌꯥꯎꯗ꯭ꯔꯁꯨ ꯍꯤꯡꯉꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯍꯜꯂꯛꯏ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯗꯕꯥꯁ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯀꯦꯌꯔ ꯂꯧꯕꯤꯗꯦ ꯑꯩꯉꯣꯟꯗꯗꯤ ꯐꯣꯟ ꯇꯧꯔꯛꯄꯅ ꯈꯥꯡꯉꯝꯗꯦ ꯅꯪꯉꯣꯟꯗꯗꯤ ꯅꯣꯡꯃ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯍꯥꯏꯕꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯑꯣꯀꯦ ꯕꯥꯏ ꯍꯥꯏꯔ ꯍꯦꯛꯇ ꯊꯝꯈꯤ ꯃꯥꯅ ꯅꯪꯁꯤꯕꯨ ꯐꯖꯅ ꯀꯦꯌꯔ ꯂꯧꯕꯤꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯗꯅ ꯃꯥꯒꯤꯗꯃꯛꯇ ꯈꯟꯖꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯅꯪ ꯐꯪꯖꯕꯁꯦ ꯃꯥꯒꯤꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯕꯥꯁ ꯑꯃꯁꯨꯡ ꯃꯤꯀꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯊꯨꯒꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯈ꯭ꯔꯒ ꯅꯪꯗꯤ ꯑꯩꯕꯨ ꯁꯤꯗꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅꯅꯦ ꯃꯍꯥꯛꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪ ꯈꯗ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯩꯗꯤ ꯃꯍꯥꯛ ꯑꯁꯦ ꯇꯁꯦꯡꯅ ꯀꯥꯏꯅꯕ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯃꯥꯃꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏ ꯎꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯥꯏꯅꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯋꯥꯁꯛꯈꯤꯕꯗꯨꯒꯨꯝꯅ ꯑꯩ ꯗꯕꯥꯁ ꯑꯩꯅ ꯏꯁꯣꯔꯕꯨ ꯁꯥꯈꯤ ꯊꯝꯗꯨꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀ ꯀꯥꯏꯅꯕ ꯄꯥꯝꯃꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯦ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯍꯟꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯕꯛ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯗꯕꯥꯁꯇ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯒꯤ ꯄꯩꯁꯥ ꯈꯔꯗꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯑꯗꯨꯝ ꯈꯥꯏꯕꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯄꯩꯁꯥ ꯌꯥꯝ ꯆꯣꯞꯄꯅꯤꯅ ꯄꯩꯁꯥ ꯑꯗꯨꯝ ꯄꯤꯗꯨꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯀꯥꯏꯅꯍꯟꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯤꯕꯁꯦ ꯂꯣꯜꯍꯟꯕꯅꯤ ꯃꯗꯨꯗꯩꯗꯤ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥꯅꯅꯦ ꯁꯤꯕ ꯃꯇꯝꯗ ꯄ꯭ꯔꯣꯄꯔꯇꯤ ꯑꯝꯇ ꯅꯪꯒꯤ ꯊꯝꯃꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯆꯨꯝꯅꯗꯒꯤ ꯈꯔ ꯈꯛꯇ ꯊꯝꯃꯝꯃꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯗꯕꯥꯁꯅ ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗ ꯅꯣꯡꯃꯗꯤ ꯑꯩ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯈꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯗꯕꯥꯁꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯇꯦꯅ ꯈꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯗꯕꯥꯁꯀ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯈꯟꯕꯒꯤꯗꯃꯛꯇ ꯗꯕꯥꯁꯇ ꯁꯨꯝꯅ ꯍꯥꯏꯍꯟꯈꯤꯕꯅꯤ ꯑꯉꯥꯡꯗꯨꯅ ꯃꯈꯣꯏ ꯃꯥꯃ ꯑꯗꯨꯅ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯀꯔꯝ ꯀꯥꯟꯗ ꯐꯪꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯈꯣꯏ ꯃꯥꯃ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯄꯨ ꯅꯈꯣꯏ ꯅꯕꯣꯛ ꯃꯊꯪꯗ ꯅꯣꯏ ꯃꯥ ꯃꯊꯪꯗ ꯑꯩ ꯁꯤꯔꯀꯥꯟꯗ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯔ ꯀꯨꯏꯅꯗꯤ ꯉꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯝꯃꯤ ꯃꯗꯨꯗꯒꯤ ꯗꯕꯥꯁꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯒꯦ ꯑꯗꯨꯒ ꯐꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯑꯥꯔꯠ ꯑꯃꯅꯤ ꯃꯁꯤꯗꯩꯗ ꯅꯨꯄꯤꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯗ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯄ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯤꯁꯛ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯅꯪꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤ ꯐꯥꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯗꯕꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯑꯃꯃꯨꯛ ꯉꯥꯡꯕ ꯃꯗꯨꯒꯤ ꯑꯣꯏꯗꯕ ꯑꯗꯨꯕꯨ ꯀꯣꯚꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯑꯃꯨꯛ ꯉꯥꯡꯕ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯉꯥꯡꯈꯤꯕ ꯑꯣꯏꯗꯕꯗꯣ ꯈꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯥꯎꯗꯣꯔꯤꯕꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯀꯥꯏꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯉꯥꯡꯂꯤꯕ ꯑꯣꯏꯗꯕ ꯑꯗꯨ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯁꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯃꯥꯟꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯑꯣꯏꯗꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯈꯪ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯆꯤꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯉꯛꯇꯨꯅꯤ ꯃꯗꯨꯗꯒꯤ ꯁꯥꯎꯅꯔꯛꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯑꯁꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯀꯣꯛ ꯊꯥꯗꯔꯒ ꯂꯣꯠꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯈꯪꯉꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯗꯕ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯑꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯤꯀꯤ ꯑꯃꯁꯨꯡ ꯗꯕꯥꯁ ꯑꯗꯨ ꯕꯦꯆꯦꯂꯔ ꯄꯥꯔꯇꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯇꯨꯅ ꯂꯩ ꯃꯗꯨꯗ ꯀꯤꯟꯆꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯂꯥꯛꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯟꯅꯔꯔꯣꯏ ꯅꯨꯄꯥ ꯃꯔꯛꯇ ꯐꯔꯛ ꯇꯥꯔꯅꯤ ꯃꯍꯥꯛ ꯂꯩꯍꯜꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯗꯕꯥꯁꯇ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯑꯣꯏꯗꯨꯅꯃꯛ ꯃꯈꯣꯏ ꯕꯦꯆꯦꯂꯔ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯁ꯭ꯄꯦꯟꯗ ꯂꯥꯛꯈꯤ ꯐꯦꯜꯒꯤ ꯍꯣꯇꯦꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯤꯟꯆꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯀꯤꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯤꯟꯆꯤꯅꯁꯨ ꯑꯩ ꯀꯥ ꯑꯗꯨꯗ ꯏꯊꯟꯇ ꯂꯩꯔꯁꯨ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯀꯤꯟꯆꯤꯒ ꯗꯕꯥꯁꯀꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯀꯤ ꯂꯥꯝꯗ ꯇꯥꯔꯒꯗꯤ ꯀꯥ ꯑꯃꯇꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯕꯦꯆꯦꯂꯔ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕ ꯂꯥꯛꯄꯅꯤꯅ ꯗꯕꯥꯁꯀ ꯃꯤꯀꯤꯒꯁꯤ ꯀꯥ ꯑꯃꯇꯗ ꯂꯩꯔꯅꯤ ꯑꯗꯨꯒ ꯀꯤꯟꯆꯤꯅ ꯃꯃꯥꯟꯅꯕꯤꯗꯨꯒ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯃꯊꯟꯇ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯋꯥꯖꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯤꯟꯆꯤꯁꯨ ꯀꯔꯤꯝꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯕꯤꯗ ꯑꯩ ꯀꯥ ꯑꯃꯈꯛꯇꯗ ꯂꯩꯖꯔꯁꯨ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯗꯕꯥꯁꯇ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯀꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯇꯤꯀꯤ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯗꯕꯥꯁꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯟꯅ ꯂꯥꯛꯇ ꯇꯥꯔꯒꯁꯨ ꯇꯣꯉꯥꯟꯅ ꯂꯥꯛꯈꯤꯕꯅꯤ ꯀꯤꯟꯆꯤꯒꯤ ꯃꯃꯥꯟꯅꯕꯤ ꯇꯤꯀꯤ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯀꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯡꯁꯤꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯗ ꯗꯕꯥꯁꯀ ꯎꯅꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯀꯥꯏꯅꯍꯟꯕ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯕꯨ ꯀꯥꯏꯅꯍꯟ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯁꯦ ꯑꯩꯅ ꯀꯣꯏꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈꯤ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯂꯥꯞꯊꯣꯛꯈ꯭ꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯕꯥꯅꯤꯒꯤ ꯀꯥꯏꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯇꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯕꯥꯁꯅ ꯅꯪꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯕꯥꯁꯁꯨ ꯁꯥꯎꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯤꯀꯤꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯀꯥꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯇꯤꯀꯤꯅ ꯊꯣꯡ ꯍꯥꯡꯉꯤ ꯃꯗꯨꯗ ꯅꯪ ꯁꯤꯡꯒꯜꯂ ꯅꯠꯇ꯭ꯔꯒꯅ ꯔꯤꯂꯦꯁꯟꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯤꯡꯒꯜ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯤꯀꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯇꯤꯀꯤꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯥꯠꯀꯤ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯤꯀꯤꯅ ꯄꯔꯃꯤꯁꯟ ꯂꯧꯔꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯔꯃꯤꯁꯟ ꯂꯧꯕꯩ ꯅꯠꯇꯦꯗ ꯁꯨꯝ ꯍꯪꯕꯒꯤ ꯋꯥꯅꯤ ꯅꯪꯕꯨ ꯐꯖꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯄꯔꯃꯤꯁꯟ ꯑꯗꯨꯗꯤ ꯀꯣꯟꯅ ꯂꯧꯔꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯗꯕꯥꯁꯀꯤ ꯅꯨꯄꯤ ꯀꯤꯟꯆꯤꯅ ꯃꯤꯀꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯏ ꯃꯤꯀꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯗꯕꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯜꯂꯛꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯍꯧꯖꯤꯜꯂꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯍꯥꯏ ꯍꯥꯏꯔꯛꯄꯁꯤꯕꯨ ꯅꯪꯉꯣꯟꯗ ꯍꯧꯖꯤꯜꯂꯛꯄ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯤꯀꯤꯅ ꯃꯥꯏ ꯍꯥꯏ ꯈꯨꯍꯥꯏꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯤꯀꯤꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯄꯁꯥꯅ ꯁꯥꯒꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯇꯧꯐꯝ ꯃꯐꯝ ꯑꯗꯨꯗ ꯃꯤꯀꯤꯅ ꯇꯤꯅꯤꯕꯨ ꯊꯤꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨ ꯇꯤꯅꯤꯁꯨ ꯑꯆꯥꯄꯣꯠ ꯍꯥꯞꯇꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯎꯏ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯕꯅꯤ ꯇꯤꯅꯤꯅ ꯆꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯤꯅꯤꯅ ꯅꯪꯒꯤꯁꯤꯕꯨ ꯌꯥꯝꯅ ꯊꯨꯃꯟꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪ ꯎꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯇ꯭ꯔꯥꯏ ꯇꯧꯍꯧꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕꯅꯤ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯤꯀꯤꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯤꯀꯤꯅꯗꯤ ꯇꯤꯀꯤꯅ ꯆꯥꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯖꯈꯤ ꯕꯤꯆꯇ ꯂꯥꯛꯇꯨꯅ ꯃꯤꯀꯤꯅ ꯇꯤꯅꯤꯗ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯇꯥꯏꯝ ꯄꯥꯁ ꯇꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯤꯅꯤꯅꯗꯤ ꯑꯩꯗꯤ ꯍꯣꯂꯤꯗꯦꯗ ꯅꯨꯡꯁꯤꯅꯕ ꯑꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯁꯤ ꯇꯥꯏꯝ ꯄꯥꯁ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯑꯩ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯑꯗꯕꯅꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯁꯥ ꯈꯪꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ ꯇꯤꯅꯤꯗꯤ ꯃꯤꯒꯤ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯤꯀꯤꯗꯤ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯂꯩ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯁꯤ ꯅꯃꯥ ꯅꯄꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯃꯤꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯀꯦꯊꯣꯛꯅ ꯌꯣꯛꯄ ꯃꯤꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯇꯤꯅꯤꯅ ꯑꯩꯗꯤ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄ ꯃꯤꯁꯤꯡ ꯑꯁꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯀꯤꯅꯗꯤ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯩꯗꯤ ꯃꯤꯀꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇ ꯂꯣꯏꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯇꯤꯅꯤꯅ ꯑꯩꯗꯤ ꯀꯨꯏꯔꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯍꯪꯕ ꯃꯇꯝꯗ ꯇꯥꯏꯝ ꯄꯥꯁ ꯇꯧꯕꯁꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯃꯤ ꯑꯃ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯗ ꯍꯦꯛꯇ ꯄꯣꯠꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯤꯀꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯑꯩ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦ ꯑꯩꯒꯨꯝꯕ ꯁꯛ ꯐꯖꯕ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯂꯞꯂꯤ ꯑꯣꯏꯕ ꯃꯤꯁꯤꯡ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯤꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯤꯀꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯅꯤ ꯅꯣꯡꯃꯗꯤ ꯃꯤꯀꯤꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯀꯤ ꯂꯥꯛꯏ ꯇꯤꯀꯤꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏ ꯑꯗꯨꯕꯨ ꯗꯕꯥꯁꯅ ꯂꯥꯟꯅ ꯈꯟꯈꯤ ꯇꯥꯔꯦ ꯁꯥꯎꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯗꯤ ꯂꯩꯍꯧꯔ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯤꯀꯤꯅ ꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯈꯟꯕꯤꯗꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏꯒꯤꯁꯨ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯈꯔ ꯂꯩ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯌꯥꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯤꯀꯤꯁꯨ ꯑꯃꯨꯛꯀ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯑꯩ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯜꯂꯒ ꯑꯃꯨꯛ ꯊꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯜꯂꯒ ꯑꯃꯨꯛ ꯊꯧꯔꯛꯏ
ꯃꯗꯨꯗꯒꯤꯗꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯅꯃꯨꯛꯀꯤ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯣꯟꯖꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯝꯅ ꯄꯥꯝꯅ ꯌꯥꯝꯅ ꯄꯨꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯤꯛꯀꯤꯁꯨ ꯒꯥꯔꯤꯗꯨꯗ ꯇꯣꯡꯈꯠꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯏꯕ ꯆꯠꯈꯤ ꯇꯤꯅꯤ ꯑꯃꯁꯨꯡ ꯃꯤꯛꯀꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯀꯣꯏꯕ ꯆꯠꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯗꯕꯥꯁꯅ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯑꯩꯗꯤ ꯇꯤꯅꯤꯒ ꯀꯣꯏꯕ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯕꯥꯁꯇ ꯌꯥꯝꯅ ꯁꯥꯎꯏ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯐꯣꯟ ꯑꯗꯨ ꯊꯝꯕ ꯇꯥꯈꯤ ꯃꯥꯏ ꯅꯨꯄꯤꯗꯨꯅꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯕꯨ ꯅꯪꯒꯤꯗꯤ ꯕ꯭ꯔꯗꯔꯅꯦꯒ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯠꯃꯤꯟꯅꯈ꯭ꯔꯤꯗꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯤꯅꯤ ꯑꯃꯁꯨꯡ ꯃꯤꯛꯀꯤ ꯑꯗꯨ ꯀ꯭ꯂꯕ ꯑꯃꯗ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯈꯤ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯅꯈꯣꯏ ꯏꯃꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯏꯃꯥ ꯕꯕꯥ ꯈꯨꯔꯥ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯇꯤꯅꯤꯅ ꯑꯩꯗꯤ ꯈꯨꯔꯥꯒꯤ ꯃꯇꯥꯡꯁꯤꯃ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯃꯤꯛꯀꯤꯅꯁꯨ ꯇꯤꯅꯤ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯤꯜꯂꯤ ꯃꯈꯣꯏꯅ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗ ꯃꯤꯛꯀꯤꯅ ꯇꯤꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯤꯅꯤꯅ ꯀꯩꯒꯤꯗꯃꯛꯇ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯤꯛꯀꯤꯅ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛꯇ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯗꯤ ꯁꯩꯔꯦꯡ ꯑꯃꯕꯨ ꯍꯥꯏꯅꯤꯡꯉꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯩꯔꯦꯡ ꯑꯗꯨ ꯊꯤꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯇꯤꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯤꯛꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯦ ꯅꯪꯒꯤꯗꯃꯛꯇ ꯋꯥ ꯃꯌꯥꯝ ꯑꯃꯅꯤ ꯉꯥꯡꯈ꯭ꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯥꯡꯂꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯕꯁꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯤꯛꯀꯤꯗꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯈꯤ ꯃꯗꯨꯅ ꯃꯤꯛꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤꯗ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯤꯛꯀꯤꯅ ꯃꯤꯛꯀꯤꯕꯨ ꯀꯧꯔꯗꯨꯅ ꯌꯨꯝ ꯑꯃꯗ ꯄꯨꯁꯟꯈꯤ ꯑꯃꯁꯨꯡ ꯑꯍꯤꯡ ꯑꯗꯨꯃ ꯃꯈꯣꯏ ꯑꯅꯤ ꯏꯟꯇꯤꯃꯦꯠ ꯑꯣꯏꯅꯗꯨꯅ ꯂꯦꯟꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯛꯀꯤꯅ ꯍꯧꯒꯠꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯇꯤꯛꯀꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯤꯛꯀꯤꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯤꯛꯀꯤꯅ ꯆꯪꯁꯤꯜꯂꯗꯨꯅ ꯔꯣꯃꯥꯟꯁ ꯍꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯤꯛꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯣꯂꯤꯗꯦꯗ ꯅꯨꯡꯁꯤꯅꯈꯤꯕ ꯃꯤꯁꯤ ꯊꯥꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯈꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯛꯀꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯇꯤꯛꯀꯤꯅꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯐꯪꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯂꯥꯞꯊꯣꯛꯅꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯛꯀꯤꯅꯗꯤ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯁꯦꯛꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯇꯤꯛꯀꯤꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯇꯤꯛꯀꯤꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯣꯂꯤꯗꯦꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 6ꯅꯤ ꯋꯥꯠꯂꯤꯕꯅꯤꯅ ꯃꯍꯥꯛꯀ ꯑꯁꯨꯝ ꯂꯣꯏꯅꯗꯨꯅ ꯅꯨꯡꯇꯤꯒꯤ ꯏꯟꯇꯤꯃꯦꯠ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯤꯛꯀꯤꯅꯗꯤ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯂꯣꯏꯅꯁꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯁꯨ ꯅꯪꯅ ꯆꯥꯟꯁ ꯂꯧꯔꯛꯄ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯇꯤꯛꯀꯤꯅ ꯃꯤꯛꯀꯤꯗ ꯍꯥꯏꯔꯛꯏ ꯃꯤꯗꯤ ꯋꯥꯟ ꯅꯥꯏꯠ ꯁ꯭ꯇꯦꯟ ꯇꯧꯕ ꯂꯣꯏꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯤꯛꯀꯤꯅꯗꯤ ꯌꯥꯈꯤꯗꯦ ꯃꯗꯨ ꯇꯤꯛꯀꯤꯅ ꯍꯥꯏꯔꯛꯏ ꯇꯥꯏꯝ ꯄꯥꯁ ꯈꯛꯇꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯣꯏ ꯇꯥꯔꯒꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯤꯛꯀꯤꯗꯤ ꯉꯛꯇꯨꯅ ꯂꯩꯍꯧꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯕꯅꯤ ꯃꯤꯛꯀꯤ ꯑꯃꯁꯨꯡ ꯇꯤꯅꯤ ꯑꯗꯨ ꯗꯕꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯤꯛꯀꯤꯅ ꯗꯕꯥꯁꯇ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯦꯛꯁꯀꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯐꯖꯅ ꯈꯟꯕꯤꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯛꯀꯤꯅ ꯍꯥꯏꯔꯛꯏ ꯊꯥꯏꯅ ꯃꯇꯝꯗꯗꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯥꯁꯤꯕꯨ ꯊꯤꯗꯨꯅ ꯂꯩꯕꯅꯤ ꯕ꯭ꯔꯇꯒ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯤꯅꯕꯒꯤ ꯚꯦꯂꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅꯕꯨ ꯁꯤꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯤꯅꯤꯅ ꯃꯤꯛꯀꯤꯕꯨ ꯏꯟꯊꯒꯦ ꯇꯧꯏ ꯃꯍꯥꯛꯅ ꯃꯈꯣꯏꯒ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏꯕꯁꯤ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯊꯥꯖꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯤꯅ ꯃꯅꯥꯛꯇ ꯂꯩꯇꯥꯔꯒꯁꯨ ꯀꯔꯤꯝꯇ ꯐꯥꯎꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯍꯣꯡꯂ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯈꯛꯇꯕꯨ ꯅꯨꯡꯁꯤꯕꯅꯦꯅ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤꯁꯤꯡ ꯑꯁꯤꯅ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯈꯛꯇ ꯄꯥꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤ ꯃꯤ ꯑꯣꯏꯗ꯭ꯔꯦ ꯁꯥ ꯉꯥ ꯑꯣꯜꯂꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥ ꯉꯥ ꯑꯣꯏꯗꯨꯅ ꯂꯩ ꯇꯥꯕꯅꯤ ꯖꯪꯒꯜꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯕꯁꯨ ꯌꯥꯔꯦꯗꯅ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯗꯤ ꯊꯃꯣꯏ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯊꯃꯣꯏꯁꯤꯒꯤ ꯃꯤꯍꯨꯜ ꯑꯁꯤꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯉꯛꯏ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯕꯨ ꯀꯩꯅꯣ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅꯤ ꯃꯍꯥꯛꯅꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯗꯦ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯕꯨ ꯊꯋꯥꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯅꯤ ꯈꯜꯂꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯩꯒꯦ ꯈꯜꯂꯨꯕꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯛꯀꯤꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯑꯃꯇ ꯇꯥꯕꯤꯗꯕꯤꯗ ꯄꯉꯥꯡꯗ ꯉꯥꯡꯖꯁꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯅꯥꯗꯕꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯒꯅꯤ
ꯑꯩꯅ ꯊꯃꯣꯏꯁꯦꯡꯅ ꯄꯥꯝꯖꯔꯨꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯒ ꯂꯣꯏꯅꯅꯤꯡꯉꯤꯕꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯈꯔ ꯈꯛꯇꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯤꯀꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯟ ꯁꯥꯏꯗꯦꯗ ꯂꯚ ꯍꯥꯏꯕꯗꯣ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯗꯧ ꯂꯩꯔꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯔꯥꯜ ꯂꯩꯖꯗꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯛ ꯑꯃꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯇꯥꯔꯒꯁꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯕꯥꯁꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯕꯥꯁꯀꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨ ꯑꯝꯇ ꯍꯥꯏꯀꯣ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕꯁꯤꯡ ꯑꯁꯤ ꯇꯥꯅꯤꯡꯗꯕꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯐꯖꯅ ꯄ꯭ꯔꯄꯣꯁ ꯇꯧ ꯂꯥꯎ ꯍꯥꯏꯗꯨꯅ ꯇꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯀꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯖꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯂꯩꯃꯤꯟꯅꯒꯅꯤ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯑꯝꯇ ꯉꯥꯡꯉꯣꯏ ꯑꯣꯏꯗꯕ ꯉꯥꯡꯇꯔꯒꯁꯨ ꯑꯩꯈꯣꯏꯅꯤ ꯃꯔꯤꯗ ꯀꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯗ ꯉꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯈꯤ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯤꯀꯤꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯃꯤꯀꯤꯅ ꯂꯧꯕ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯇꯤꯀꯤꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯀꯨꯔꯇꯥꯅꯤ ꯀꯨꯔꯇꯥꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯀꯤꯅ ꯅꯣꯛꯆꯩ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯇꯤꯀꯤꯅ ꯈꯟꯖꯔꯤꯕ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯍꯜ ꯂꯃꯟ ꯎꯅꯕ ꯇꯥꯔꯒꯗꯤ ꯐꯤꯔꯣꯜ ꯑꯁꯤ ꯅꯥꯇꯩ ꯆꯥꯕ ꯁꯦꯠꯂꯒ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯍꯥꯏꯕꯗꯤ ꯃꯤꯀꯤꯅꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯍꯟꯗꯛ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯁꯤꯒ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯣꯛꯆꯔꯝꯃꯤ ꯀꯔꯤꯝꯇ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯤꯀꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯤꯀꯤꯒꯤ ꯃꯌꯨꯝꯗꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯍꯅꯨꯕꯤꯗꯒꯤ ꯀꯔꯤꯗꯒꯤ ꯃꯍꯥꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛꯇ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯕꯤꯀꯤꯅꯤ ꯁꯦꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯈꯣꯏ ꯏꯃꯨꯡꯁꯤ ꯈꯔ ꯕ꯭ꯔꯣꯗ ꯃꯥꯏꯟꯗꯦꯗ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯁꯦꯠꯂꯛꯄ ꯗ꯭ꯔꯦꯁꯇ ꯃꯈꯣꯏꯅ ꯑꯄꯟꯕ ꯑꯊꯤꯡꯕ ꯀꯔꯤꯝꯇ ꯂꯩꯈꯤꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯤꯀꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯇꯤꯀꯤꯅ ꯍꯦꯛ ꯏꯃꯨꯡ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯈꯣꯡ ꯄꯥꯏꯒꯦ ꯇꯧꯏ ꯃꯈꯣꯡ ꯄꯥꯏꯕ ꯃꯇꯝꯗ ꯌꯧꯅ ꯄꯥꯏꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯕꯣꯔ ꯄꯤꯕꯁꯨ ꯂꯥꯞꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏꯕ ꯑꯁꯤ ꯐꯥꯒꯤ ꯇꯧꯅꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯨꯔꯇꯥ ꯁꯦꯠꯇꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯆꯦꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯍꯜꯂꯤꯁꯦ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ ꯃꯍꯥꯛꯅ ꯀꯨꯔꯇꯥꯒ ꯁꯦꯠꯄ ꯑꯁꯤꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯈꯛꯇ ꯁꯦꯠꯄ ꯑꯣꯏꯔꯝꯒꯅꯤ ꯗꯤꯋꯥꯂꯤꯗꯒꯨꯝꯕꯗ ꯁꯦꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯇꯩ ꯃꯇꯝꯗꯗꯤ ꯁꯦꯠꯂꯝꯃꯣꯏ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯁꯦꯠꯍꯟꯗꯨꯅ ꯂꯥꯛꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯗ ꯆꯩ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯃꯨꯛ ꯄꯨꯁꯜꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯨꯟꯁꯤꯗ ꯋꯦꯁꯇꯔꯟ ꯁꯦꯠꯇꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯑꯝꯇ ꯁꯦꯠꯇꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯂꯣ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯉꯥꯡꯉꯤ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯃꯃꯥꯗꯨ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯀꯤꯒꯤ ꯃꯕꯣꯜꯗꯨꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯋꯤꯃꯤꯡ ꯀꯣꯁꯇ꯭ꯌꯨꯝ ꯁꯦꯠꯂꯤ ꯍꯥꯏꯕꯗꯤ ꯇꯨ ꯄꯤꯁ ꯁꯦꯠꯇꯨꯅ ꯕꯤꯆꯇ ꯏꯔꯣꯏꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯃꯈꯣꯏ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯁꯦꯠꯂꯛꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯕꯤꯀꯤꯅꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯤꯕꯅꯤ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯨ ꯂꯣꯛ ꯇꯧꯕꯅꯤꯅ ꯗꯕꯥꯁꯀꯤ ꯅꯨꯄꯤꯗꯨꯗꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨꯗꯒꯤ ꯆꯪꯉꯛꯇꯨꯅ ꯅꯪꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯇꯤꯅꯤꯁꯨ ꯀꯤꯟꯆꯤ ꯑꯗꯨ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯄꯅꯤ ꯃꯤꯀꯤꯒꯤ ꯃꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯁꯤ ꯅꯃꯠ ꯌꯥꯝꯅ ꯐꯔꯤ ꯅꯨꯄꯤ ꯈꯟꯕ ꯌꯥꯝꯅ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯗꯤꯅꯔ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯀꯤꯒꯤ ꯃꯃꯥꯅ ꯅꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯇꯤꯅꯤꯗ ꯍꯪꯉꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯗꯤ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯁꯤ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯇꯥꯔꯒꯁꯨ ꯊꯕꯛ ꯇꯧꯗꯕꯅꯤ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯗꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯗꯤꯜꯂꯤꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯅꯊꯟꯗ ꯂꯩꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯗꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯏꯊꯟꯗ ꯂꯩꯇꯕ ꯌꯥꯗꯦ ꯑꯣꯐꯤꯁ ꯈꯔ ꯅꯛꯄ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯆꯥꯕ ꯊꯛꯄꯒꯤ ꯄ꯭ꯂꯦꯠ ꯑꯗꯨꯁꯨ ꯇꯤꯅꯤꯗꯒꯤ ꯂꯧꯗꯨꯅ ꯃꯆꯦ ꯑꯗꯨꯅ ꯐꯦꯡꯕꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅꯤ ꯇꯤꯅꯤꯁꯤ ꯌꯥꯝꯅ ꯆꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯅ ꯈꯖꯤꯛꯈꯛꯇꯪ ꯆꯥꯕ꯭ꯔꯥ ꯃꯥꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯥꯗꯤ ꯌꯥꯝꯅ ꯆꯥꯕꯅꯤ ꯃꯥꯒꯤ ꯆꯥꯕꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯕꯥꯁ ꯑꯃꯁꯨꯡ ꯀꯤꯟꯆꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯏ ꯗꯕꯥꯁꯅ ꯌꯥꯝꯅ ꯇꯞꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ ꯃꯗꯨꯅ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯂꯣꯏꯅ ꯅꯥꯊꯩꯔꯝꯃꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯑꯄꯥꯝꯕꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯤ ꯀꯠꯊꯣꯛꯄ ꯑꯁꯤꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯒꯨꯟ ꯉꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯤꯟꯆꯤꯒꯤ ꯂꯨꯍꯣꯡꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯇꯤꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯤꯀꯤꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯤꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯇꯤꯅꯤꯅ ꯃꯤꯀꯤꯗ ꯃꯁꯛ ꯇꯥꯛꯏ ꯃꯍꯥꯛ ꯑꯁꯤꯅ ꯔꯣꯍꯟ ꯀꯧꯕꯅꯤ ꯗꯕꯥꯁꯀꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯅ ꯅꯪꯁꯨ ꯁ꯭ꯄꯦꯟ ꯆꯠꯄ ꯌꯥꯎꯔꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯣꯏ ꯍꯥꯏꯗꯨꯅꯁꯨ ꯈꯨꯝꯃꯤ ꯗꯕꯥꯁꯅ ꯇꯤꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯄ ꯑꯗꯨ ꯃꯤꯀꯤꯒꯤ ꯃꯃꯥꯗꯨ ꯇꯥꯛꯄꯗꯒꯤꯗꯤ ꯃꯤꯀꯤꯒꯤ ꯃꯃꯥꯗꯨꯁꯨ ꯇꯤꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯎꯅꯕ ꯆꯪꯉꯛꯏ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯤꯀꯤꯁꯨ ꯉꯛꯄꯅ ꯈꯪ ꯊꯦꯡꯈꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯤꯀꯤꯕꯨ ꯃꯁꯛ ꯈꯪꯗꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯪ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯀꯤꯒꯤ ꯃꯃꯥꯗꯨꯁꯨ ꯇꯤꯅꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯎꯅꯕ ꯆꯪꯈꯤ ꯑꯃꯁꯨꯡ ꯇꯤꯅꯤꯒ ꯃꯤꯀꯤꯒꯁꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯇꯤꯅꯤ ꯑꯃꯁꯨꯡ ꯃꯤꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥ ꯃꯄꯥ ꯑꯗꯨꯅꯗꯤ ꯉꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯃꯤꯀꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯪꯗꯧ ꯂꯩꯔꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯈꯪꯕ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤꯀꯤꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯈꯤ ꯃꯃꯥ ꯑꯗꯨꯅꯗꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯤ
ꯃꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯃꯛ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯥꯟꯅ ꯍꯥꯏꯗꯣꯛꯑꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯗꯤ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨ ꯊꯛꯈꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯇꯤꯅꯤꯗꯨ ꯐꯤꯕꯝ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯤꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯀ ꯈꯪꯅꯔꯤꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯈꯛꯇ ꯈꯪꯅꯕꯅꯤ ꯃꯈꯣꯏ ꯏꯃꯨꯡꯒ ꯍꯥꯏꯗꯨꯅ ꯇꯤꯅꯤꯅ ꯈꯨꯝꯃꯤ ꯑꯗꯨ ꯇꯥꯔꯁꯨ ꯍꯥꯟꯅ ꯍꯥꯏꯕꯗꯤ ꯐꯩꯗꯅ ꯃꯈꯣꯏꯅꯁꯨ ꯐꯖꯅ ꯈꯜꯂꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯁꯪꯒꯁꯨ ꯆꯥꯎꯏ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯃꯤꯅ ꯕꯦꯕꯥꯔ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯑꯣꯏꯕ ꯃꯇꯝꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯏꯃꯥ ꯅꯪ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯅꯪ ꯃꯁꯤꯗ ꯁꯤꯌꯣꯔ ꯑꯣꯏꯔꯕ꯭ꯔꯥ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯐꯥꯏꯅꯦꯜ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯤꯅꯤꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯀꯤꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪ ꯍꯦꯛ ꯎꯅꯔꯨꯕꯗꯒꯤꯗꯤ ꯑꯩꯅ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯤꯅꯤꯅ ꯅꯪꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝ ꯍꯦꯟꯕꯅꯤꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨꯗꯒꯤꯗꯤ ꯃꯤꯀꯤꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯅꯦꯃꯥ ꯌꯦꯡ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯤꯅꯤꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯅꯦꯃꯥ ꯌꯦꯡꯐꯝ ꯑꯗꯨꯗ ꯇꯤꯅꯤꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯥꯏꯕꯗꯤ ꯃꯤꯀꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯁꯤꯅꯦꯃꯥ ꯌꯦꯡꯕꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯇꯤꯅꯤꯒ ꯃꯤꯀꯤꯒꯁꯨ ꯗꯣꯛꯇꯔ ꯎꯅꯕ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯇꯟꯖꯥꯗꯨꯅ ꯃꯆꯦꯗꯨꯁꯨ ꯍꯥꯏꯕꯗꯤ ꯃꯃꯥꯗꯣ ꯃꯆꯦꯗꯨꯒ ꯄꯨꯟꯅ ꯂꯥꯛꯏ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯒꯥꯏꯅꯤꯗ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯥꯏꯅꯤꯒ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏꯅꯗꯤ ꯄ꯭रेग्ꯅꯦꯟ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯗꯦ ꯔꯨꯇꯤꯟ ꯆꯦꯛꯑꯞꯅꯤ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯪꯅ ꯑꯥ ꯇꯥꯅ ꯂꯥꯞꯅ ꯆꯠꯇꯣꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯗꯣꯛꯇꯔ ꯑꯃ ꯂꯩ ꯃꯍꯥꯛꯀ ꯎꯅꯔꯣ ꯍꯥꯏꯗꯨꯅ ꯃꯆꯦꯗꯨꯅ ꯐꯣꯟ ꯇꯧꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒ ꯎꯅꯍꯜꯂꯤ ꯅꯨꯃꯤꯗꯥꯡꯗ ꯗꯦꯠ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯇꯤꯅꯤꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯗꯦꯠ ꯆꯠꯄꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯊꯣꯡꯅꯤꯡꯉꯤ ꯍꯥꯏ ꯑꯍꯥꯎ ꯑꯍꯥꯎ ꯊꯣꯡꯗꯣꯔꯤ ꯑꯩꯈꯣꯏꯗ ꯆꯥꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯤꯅꯤꯕꯨ ꯌꯨꯝꯗ ꯄꯨꯔꯛꯏ ꯌꯨꯝꯗ ꯄꯨꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯄꯥꯗꯨꯅ ꯀꯤꯆꯟ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕꯅꯤ ꯇꯤꯅꯤꯕꯨ ꯃꯁꯥꯂꯥ ꯇꯛꯈꯥꯏꯌꯨ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯃ ꯄꯤꯔꯗꯨꯅ ꯃꯁꯥꯂꯥ ꯇꯛꯈꯥꯏꯍꯟꯗꯨꯅ ꯊꯝꯃꯤ ꯇꯤꯅꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯕꯛ ꯑꯗꯨ ꯇꯧꯈꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯑꯆꯥꯄꯣꯠ ꯀꯌꯥ ꯃꯔꯨꯝꯁꯨ ꯏꯜꯂꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕꯅꯤꯅ ꯇꯤꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯤꯀꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯈꯤ ꯃꯈꯣꯏꯅꯤ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯗꯨꯅ ꯏꯟꯇꯤꯃꯦꯠ ꯑꯣꯏꯅꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯄꯥꯅ ꯐꯩꯖꯨꯞ ꯃꯨꯟꯈ꯭ꯔꯦ ꯐꯩꯖꯨꯞ ꯑꯃ ꯂꯧꯊꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯀꯧꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯔꯒ ꯊꯣꯛꯂꯛꯏ ꯇꯥꯏꯃꯤꯡ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯜꯂꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯈꯣꯏ ꯁꯣꯄꯤꯡ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ ꯃꯆꯦꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯃꯐꯝ ꯑꯔꯥꯞꯄ ꯑꯃꯗ ꯆꯠꯇꯨꯅ ꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯆꯠꯍꯟꯅꯤꯡꯕ ꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯃꯤꯀꯤ ꯑꯃꯁꯨꯡ ꯇꯤꯅꯤꯗ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯗꯤꯅꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯤꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯔꯒ ꯂꯩꯊꯈꯣ ꯊꯦꯡꯗ꯭ꯔꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯤꯅꯤꯅ ꯅꯪꯗꯤ ꯏꯊꯣꯡ ꯃꯆꯥꯅꯤꯅ ꯑꯌꯨꯛ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯆꯠꯇꯣꯔꯤꯕꯅꯤꯅ ꯉꯟꯅ ꯍꯧꯒꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯗꯨ ꯉꯟꯅ ꯆꯠꯇꯨꯅ ꯕꯣꯁ ꯑꯗꯨꯕꯨ ꯄꯦꯜꯍꯜꯂꯗꯨꯅ ꯑꯦꯄ꯭ꯔꯥꯏꯖꯦꯜ ꯇꯧꯍꯟꯗꯨꯅ ꯇꯣꯂꯣꯞ ꯐꯥꯎꯕ ꯋꯥꯡꯍꯟꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯤꯅꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯇꯧꯖꯗꯣꯏꯅꯣ ꯅꯪꯕꯨ ꯊꯕꯛꯇꯣ ꯇꯧꯊꯣꯛ ꯇꯣꯂꯣꯞ ꯑꯗꯨ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯀ꯭ꯔꯤꯃꯦꯟ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯧ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯗꯨ ꯇꯧꯊꯣꯛ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅꯁꯨ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯣꯁ ꯑꯗꯨꯗ ꯐꯣꯟ ꯇꯧꯈꯣ ꯍꯥꯏꯗꯨꯅ ꯇꯤꯅꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯇꯤꯅꯤꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯅꯅꯦꯒ ꯎꯅꯕꯅꯤ ꯅꯈꯣꯏ ꯅꯅꯦ ꯑꯁꯤ ꯑꯥꯔꯀꯤꯇꯦꯛꯆꯔ ꯑꯣꯏꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯦꯜ ꯑꯃ ꯊꯥꯔꯛꯏ ꯌꯨꯝꯒꯤ ꯗꯤꯖꯥꯏꯟ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯕꯅꯣ ꯅꯈꯣꯏꯒꯤꯁꯨ ꯀꯥ ꯑꯃ ꯆꯪꯉꯛꯀꯅꯤ ꯑꯉꯥꯡꯒꯤꯁꯨ ꯀꯥ ꯑꯃ ꯊꯝꯒꯗꯕ ꯌꯥꯔꯣꯏ ꯁꯥꯟꯅꯕꯒꯤ ꯃꯐꯝꯁꯨ ꯊꯝꯗꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤ ꯐ꯭ꯂꯣꯔ ꯑꯃ ꯍꯥꯞꯀꯠꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯗꯤꯖꯥꯏꯟꯁꯤ ꯌꯦꯡꯉꯨ ꯑꯄꯥꯝꯕ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯨꯝꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨꯕꯨ ꯇꯤꯅꯤꯗ ꯊꯥꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯇꯤꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯧꯔꯛꯏ ꯇꯤꯅꯤꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤꯀꯤꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛ ꯌꯥꯝꯅ ꯇꯟꯅ ꯈꯨꯝꯃꯛꯄꯅꯤ ꯃꯗꯨꯗ ꯗꯤꯅꯔ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯏꯕꯔ ꯍꯕꯇ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯤꯅꯤꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯥꯏꯕꯔ ꯍꯕꯇ ꯃꯤꯀꯤꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯛꯑꯞ ꯇꯧꯍꯟꯕꯒꯤ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯗꯨꯗꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯐꯣꯟ ꯑꯗꯨ ꯇꯧꯍꯟꯗꯨꯅ ꯕ꯭ꯔꯦꯛꯑꯞ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯀꯥꯏꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯄꯦꯀꯦꯖꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯂꯥꯇꯤꯅꯤꯌꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯂꯥꯇꯤꯅꯤꯌꯝ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯅꯨꯄꯥꯗꯨꯒ ꯀꯥꯏꯅꯕ ꯃꯇꯝꯗ ꯅꯪꯁꯤ ꯑꯔꯥꯟꯕ ꯇꯥꯗꯕꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯛ 2 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯤꯁꯀꯥꯎꯟ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯗꯤꯁꯀꯥꯎꯟꯗꯤ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯅꯤ ꯂꯨꯍꯣꯡꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯀꯥꯏꯅꯕꯗꯤ ꯌꯥꯝꯅ ꯂꯨꯏ ꯅꯨꯡꯁꯤꯅꯕꯁꯨ ꯂꯥꯏ ꯀꯥꯏꯅꯕꯁꯨ ꯂꯨꯏ ꯃꯁꯤꯗꯤ ꯑꯥꯔꯠ ꯑꯃꯅꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅ ꯇꯥꯔꯒꯗꯤ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯂꯨꯕꯅꯤ ꯑꯗꯨꯁꯨ ꯅꯪꯅ ꯂꯥꯟꯗꯕꯤꯗ ꯀꯥꯏꯅꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀꯥꯏꯅꯍꯟꯗꯣꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯁꯤꯗꯤ ꯂꯥꯟꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯐꯠꯇꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯂꯥꯇꯤꯅꯤꯌꯝꯒꯤ ꯃꯈꯥꯗꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅꯗꯤ ꯄ꯭ꯂꯥꯇꯤꯅꯤꯌꯝ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯗꯤ ꯍꯌꯦꯡ ꯐꯖꯅ ꯈꯜꯂꯣ ꯑꯗꯨꯗꯨꯒ
ꯑꯗꯣꯝꯒꯤ ꯐꯤꯔꯦꯞꯇꯨ ꯂꯦꯞꯄꯤꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯀꯥꯟꯅꯍꯜꯂꯨꯔꯕ ꯃꯇꯨꯡꯗ ꯍꯟꯖꯤꯟꯅꯤꯡꯉꯛꯄꯁꯨ ꯃꯤ ꯃꯌꯥꯝ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯑꯩ ꯑꯁꯦꯡꯕꯒꯤ ꯃꯨꯟꯅ ꯈꯜꯂꯕꯅꯤ ꯑꯩ ꯀꯥꯏꯅꯕ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯌꯦꯡ ꯅꯉꯣꯟꯗ ꯄꯩꯁꯥ ꯑꯗꯨ ꯊꯥꯔꯛꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯗꯤꯜ ꯑꯗꯨ ꯐꯤꯛꯁ ꯇꯧꯅꯈꯤ ꯗꯤꯜ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤꯀꯤꯅ ꯀꯣꯏꯅꯖꯔꯤꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯇꯤꯅꯤꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯃꯍꯥꯛꯅ ꯀꯥꯏꯅꯕ ꯄꯥꯝꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕꯤꯅꯤꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯌꯦꯡꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯗꯤ ꯇꯧꯕꯤꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ